Ngasisu mahausa-gumna mayamgidamakta nungairaba pungawari ama uduna lakjari. Wari asibu ibirakpa Suras Athopam. Wari asigi mamingna Lamhui onkrabi ras kanya. Masagi tapasya dhyan kairaba athoiba Sankrata munina kamandalu chapudagi ising khujok lauduna karisu khangjadrabi Rajkumari da chaisinkhre. Aduga hairaki. Hey, lamket lamhaibi nupi macha nahakna karigidamak aigi tapasya thugairibano. Masigi chaibi chaiteng phangba tabani. Haujikmak nahak lambui olo. Nupi macha aduna kapladuna khummi. Nate athoiba muni aigi iral amukta ngakpiyo. Aina khangdaduna suikibani. Karigumba nahakna aibu adumna lamhui olhalabadi aigi ima pabung thamoi laiman oiduna sikragani. Lainingba munina khumi madu sungya yaroi nahakna tauba thabaki mahai nangna chagadabani aina pikraba abisap soiphadrabani. Wafam ase haina nupi macha ado tapna mamai palaki machin sangdoraki mikup khara lairaga mapung phaba lamhui ama onkirami. Karigidamak lainingba Sankrata munina Rajkumari bu lamhui olhankibano. Hauzik taminarasi mapung oiba wari. Thaina mamangaida Gandhar kauba lamdam amada Santanu kauba matik laiba ningthau ama palami. Hairiba ningthau asigi machanupa amaga machanupi amaga poklami. Machanupa ahalgi mamingna Karma aduga machanupigi mamingna Kumkum kaurami. Karma mapabung ningthau gumna maringjen yamna lay. Achungbagidamakta mathwai pamuramdi. Aduga ona tainabada mahaki machanupi Kumkum yamna kethok mokthokna yokpa maramna ningai phatte koiba langba pami khat langba pami apha phatta masak khangdabi oirami. Adum oidunasu Rajkumari Kumkum mabungna lai machagumna nungsijai luna taujai. Machalnabu pamlabadi atiyada thokliba thawan phauba lauraga pi hainabagi pandamni. Maram asimakna Kumkum matam ayambada thoichat wangchatnei. Migi awaba ugande. Masigumba Kumkumgi lichatpu mapabung ningthauna mipaise. Kari thoklagaba haina mabukningda khalli. Noma kalen tha loirakpa ningtham thagi changlamdai. Yamna nganba ayuk amada ningthau Santanu haugalakpa matamda Rajkumar Karmadi ayuki lamsit lamsengba loiduna iru maitharaga korauhanbabu puja tauba thengnarami. Matau asida ningthauna hairaklami. Ipagi ibungo ichadi yahau ngankreda amot akai senglibra nanai singna taugadaba thabak pumba nahakna mangjaunana ngantana pangthokle. Masibu kari athuba chatkadaba laibage nangbo. Karmana kumi Pabung Maharaj nasagi kari athuba thabak laijade. Chumnatagi inai singna yaurakringai aina makhoigi thabak khara mateng pangjabani. Masina haksangdasu nungai. Aduga makhoigi awaba khara makhaisu hanthagani. Ningthauna momonoklaga kumi Sadhu Isagi phajaba wafamda ipa pele. Aina nangbu icha oina phangjaba kayagi matik laibak phaba. Aduga nachal nupi di haugatkrabra. Pabung Maharaj ichal nupi yakaidri pothajasanu angang. Hayeng mayum makai palaga asumna thengba khak yaroi. Madunate ipana pambadi nahakna khara warak watem tauduna takpidrabadi kamdauni. Mahaki suningdaba matause ipa wakredako. Asumna mapamacha wari kaya sanarami. Tanja asida Kumkum yahuraklaga hakam wa challaga hairaklami.
ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯉꯁꯤꯁꯦ ꯁꯥꯗꯥꯟꯕꯒ ꯂꯦꯡꯕꯤꯔꯣꯏꯗ꯭ꯔꯣ? ꯏꯁꯥꯁꯦ ꯁꯖꯤ ꯑꯌꯥꯏꯕ ꯌꯥꯝꯅ ꯆꯥꯅꯤꯡꯏ꯫ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯏ, ꯏꯆꯥꯇꯣꯝꯕꯤ, ꯅꯍꯥꯛꯁꯦ ꯆꯥꯒꯟꯈ꯭ꯔꯦꯗꯀꯣ, ꯊꯕꯛꯇꯤ ꯃꯅꯥ ꯑꯃꯠꯇ ꯇꯧꯅꯤꯡꯗꯦ꯫ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯆꯠꯅꯔꯣꯜ ꯍꯧꯅ ꯂꯣꯟꯆꯠ ꯊꯕꯛ ꯊꯧꯔꯝ ꯍꯩꯖꯟꯕ ꯃꯇꯝ ꯆꯞ ꯆꯥꯔꯤ꯫ ꯅꯣꯡꯃꯗꯤ ꯅꯌꯨꯝ ꯄꯥꯟꯈꯤꯅꯤ꯫ ꯅꯍꯥꯛꯀꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯅꯇꯧꯁꯦ ꯀꯔꯝꯅ ꯊꯣꯛꯂꯒꯕ? ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯦꯠ ꯂꯥꯎꯅ ꯁꯥꯎꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗ ꯃꯕꯨꯡ ꯑꯃꯁꯨꯡ ꯃꯄꯥꯕꯨꯡ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯅꯤꯡꯊꯧꯗꯣ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎ ꯂꯧꯅꯅꯕ ꯁꯥꯕꯜ ꯂꯝ ꯊꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯀꯔꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯉꯁꯤꯗꯤ ꯅꯆꯥꯁꯨ ꯂꯩꯕꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯁꯛꯇꯝ ꯌꯦꯡꯕꯗ ꯉꯁꯤꯗꯤ ꯁꯔꯨꯛ ꯌꯥꯖꯒꯦ꯫ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯏ, ꯌꯥꯏ, ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯅꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯅꯁꯥꯒꯤ ꯅꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ-ꯈꯨꯡꯒꯪꯗ ꯆꯪꯗꯨꯅ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ, ꯄꯥꯝꯖꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝ ꯃꯈꯜ ꯁꯨꯅ ꯍꯪꯕ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩꯗ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥꯃꯆꯥ ꯑꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗ ꯅꯤꯡꯊꯧꯅ, ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯀꯔꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯒꯦ ꯍꯪꯖꯔꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯒꯣꯄ ꯀꯧꯖꯩ꯫ ꯑꯩꯁꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯏꯇꯣꯝꯇ ꯄꯣꯛꯄꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯃꯄꯨꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯦ ꯏꯇꯣꯝꯇ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ ꯌꯨꯝ ꯑꯁꯤꯗ ꯍꯤꯡꯕ ꯋꯥꯕꯒꯤ ꯀꯞꯆꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯔꯥꯖꯀꯨꯃꯥꯔ ꯀꯔꯃꯒꯤ ꯃꯅꯥꯏ ꯑꯣꯏꯗꯨꯅ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯁꯤꯗꯅ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯕ ꯃꯇꯨꯡ ꯒꯣꯄ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯨꯡꯏꯟꯕ ꯃꯅꯥꯏ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔ ꯀꯔꯃꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ, ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯉꯁꯤꯗꯤ ꯅꯆꯥꯕꯨ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯆꯔꯨꯒꯦ꯫ ꯍꯥ, ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕ? ꯆꯠꯂꯨ ꯆꯠꯂꯨ, ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯂꯩꯕ ꯃꯐꯝ ꯑꯣꯏꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯃꯤꯠ ꯅꯃꯥꯏꯁꯤꯡꯅ ꯆꯠꯀꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯒꯤ ꯑꯌꯥꯕ ꯐꯪꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯁꯨꯡ ꯒꯣꯄ ꯈꯣꯡꯕꯨ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯅꯊꯣꯡ ꯃꯌꯥꯗ ꯀꯨꯝꯀꯨꯝꯅ ꯂꯝꯕꯤ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯝꯕꯨꯡ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯁꯨ ꯁꯥ ꯇꯥꯟꯕ ꯆꯠꯄꯗꯣ ꯌꯥꯎꯖꯒꯦ, ꯁꯒꯣꯜ ꯈꯥꯝꯕꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯀꯨꯝꯀꯨꯝ, ꯎꯃꯪ ꯋꯥꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯅꯨꯄꯥꯒꯤ ꯃꯊꯧꯅꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯊꯣꯛꯇꯕꯁꯨ ꯌꯥꯏ꯫ ꯃꯔꯝꯁꯤꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨ, ꯅꯪꯒꯤꯗꯃꯛꯇ ꯌꯥꯔꯧ ꯁꯖꯤ ꯄꯨꯕꯤꯔꯛꯀꯦ꯫ ꯀꯨꯝꯀꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩ ꯂꯥꯛꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯅꯈꯣꯏꯅ ꯁꯥ ꯀꯥꯞꯄ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯅ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄꯁꯨ ꯌꯥꯏ꯫ ꯁꯦ, ꯑꯩ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯅꯤꯟ ꯈꯣꯡꯕ ꯅꯥꯊꯩꯔꯒ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯂꯩꯇꯦꯡꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ꯫ ꯅꯤꯡꯉꯥꯏ ꯀꯟꯕꯤ ꯃꯆꯟꯒꯤ ꯆꯀ꯭ꯔꯤꯗ ꯔꯥꯖꯀꯨꯃꯥꯔꯗꯣ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯃꯈꯣꯏ ꯑꯍꯨꯝ ꯎꯃꯪ ꯇꯝꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯆꯟ ꯃꯕꯨꯡ ꯑꯃꯗꯤ ꯒꯣꯄꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯈꯜ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕ ꯀꯌꯥ ꯎꯕ ꯐꯪꯖꯔꯕ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯐꯅ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯕ ꯃꯇꯨꯡ ꯑꯁꯨꯛꯄ ꯁꯥ ꯀꯩꯅ ꯂꯩꯕ ꯎꯃꯪꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯌꯧꯕꯒ ꯔꯥꯖꯀꯨꯃꯥꯔ ꯀꯔꯃ ꯀꯨꯝꯊꯔꯒ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯡꯈꯠꯂꯛꯇꯨꯅ ꯁꯥ ꯀꯥꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ
ꯇꯦꯟꯖꯤꯟꯅ ꯄꯥꯟꯈ꯭ꯔꯕ ꯌꯥꯔꯣꯏ ꯁꯖꯤ ꯑꯃ ꯃꯣꯡꯁꯣꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯟꯅꯨꯄꯤꯕꯨ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯅ ꯂꯦꯡꯗꯅ ꯂꯩꯔꯝꯅꯕ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯃꯁꯨꯡ ꯒꯣꯄ ꯁꯖꯤ ꯑꯗꯨꯕꯨ ꯊꯤꯔꯨꯅꯕ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯤ ꯀꯨꯝꯀꯨꯝ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯁꯣꯜꯂꯤ, ꯏꯁ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ! ꯇꯌꯤꯡ ꯇꯌꯤꯡꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ꯫ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯣ ꯈꯔ ꯀꯨꯏꯔꯛꯂꯗꯤ ꯐꯅꯤ꯫ ꯃꯈꯣꯏꯅ ꯀꯣꯏꯄꯥꯟ ꯄꯥꯅꯕꯁꯤ ꯑꯩ ꯄꯥꯝꯖꯗꯦ꯫ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯀꯣꯏꯅ ꯆꯠꯂꯒ ꯎꯃꯪ ꯑꯁꯤꯒꯤ ꯐꯖꯕꯗꯨ ꯌꯦꯡꯊꯣꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯎꯖꯥꯎ ꯀꯌꯥꯗ ꯆꯣꯉꯥ ꯇꯦꯅꯋꯥꯅ ꯅꯨꯡꯁꯤꯅ ꯈꯣꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯎꯔꯩꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯄ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡ ꯅꯤꯡꯊꯤꯅ ꯇꯔꯨ ꯇꯅꯥꯟꯕ ꯂꯩꯀꯣꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯟꯕ ꯍꯩꯅꯧ ꯀꯌꯥꯅ ꯇꯦꯛꯊꯕ ꯃꯈꯩ ꯄꯥꯜꯂꯝꯃꯤ꯫ ꯍꯩꯅꯧꯁꯤꯡꯗꯣ ꯎꯔꯨꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯨꯝꯀꯨꯝ ꯃꯁꯥꯅ ꯍꯦꯛꯂꯒ ꯆꯥꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯩꯅꯧꯁꯤꯡ ꯑꯗꯣ ꯂꯥꯝꯕ ꯐꯪꯂꯝꯗꯦ꯫ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯆꯥꯎꯃꯟꯈꯤꯕꯅ ꯃꯍꯥꯛ ꯀꯥꯕꯁꯨ ꯉꯝꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯆꯧꯕ ꯅꯨꯡ ꯈꯔ ꯈꯨꯜꯂꯒ ꯍꯩꯅꯧ ꯀꯛꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯡ ꯀꯌꯥ ꯃꯔꯨꯝ ꯈꯨꯟꯗꯨꯅ ꯍꯩꯅꯧ ꯇꯝꯅ ꯂꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯠꯇꯁꯨ ꯃꯄꯥ ꯆꯨꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯖꯥꯎ ꯑꯃ ꯈꯨꯜꯂꯒ ꯃꯁꯥꯒꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯪꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯄꯥꯜꯂꯝꯗꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯑꯌꯣ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯂꯥꯏ ꯅꯤꯡꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯂꯩꯕ ꯑꯍꯜ ꯑꯃꯒꯤ ꯃꯀꯣꯛꯇ ꯃꯍꯥꯛꯅ ꯊꯣꯝꯈꯤꯕ ꯅꯨꯡ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯃꯃꯥꯏꯗ ꯆꯦꯟꯊꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯎꯔꯛꯂꯝꯃꯤ, ꯍꯦ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯁꯪꯀ꯭ꯔꯇ ꯃꯨꯅꯤ ꯑꯩꯅ ꯆꯍꯤ 15 ꯆꯨꯞꯅ ꯇꯄꯁ꯭ꯌꯥ ꯇꯧꯗꯨꯅ ꯂꯥꯏ ꯅꯤꯡꯖꯔꯛꯄ ꯅꯍꯥꯛꯅ ꯑꯩꯒꯤ ꯙ꯭ꯌꯥꯟ ꯊꯨꯒꯥꯏꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛ ꯑꯩꯒꯤ ꯑꯚꯤꯁꯥꯞ ꯐꯪꯕ ꯇꯥꯕꯅꯤ꯫ ꯑꯁꯥꯎꯕ ꯃꯨꯅꯤꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯨꯝꯀꯨꯝ ꯀꯤꯈꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯆꯦꯡ ꯈꯩꯕꯒꯨꯝ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯠꯇꯦ ꯅꯠꯇꯦ ꯑꯊꯣꯏꯕ ꯃꯨꯅꯤ, ꯑꯩꯒꯤ ꯏꯔꯥꯜ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯈꯪꯍꯧꯗꯕꯗꯒꯤ ꯁꯣꯏꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩꯕꯨ ꯁꯥꯞ ꯇꯧꯕꯤꯔꯕꯗꯤ ꯑꯩꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯕꯨꯡ ꯁꯣꯏꯗꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯁꯤꯒꯅꯤ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯁꯥꯞ ꯄꯤꯔꯕꯅꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯅꯍꯥꯛ ꯂꯝꯍꯨꯏ ꯑꯣꯜꯂꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯃꯟꯗꯂꯨ ꯆꯐꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯆꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯞꯅ ꯂꯝꯍꯨꯏ ꯑꯗꯨꯃꯛ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯁꯨꯡ ꯒꯣꯄ ꯁꯖꯤ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯗꯨꯅ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯜ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯕꯒ ꯂꯣꯏꯅꯅ ꯃꯆꯜꯕꯨ ꯀꯧ ꯀꯧꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯂꯥꯏꯅꯤꯡꯕ ꯃꯨꯅꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯒ ꯃꯆꯜꯒꯤ ꯃꯔꯝꯗ ꯍꯪꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯅꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯅ ꯈꯪꯗꯕ ꯂꯝꯀꯦꯠꯄꯤ ꯑꯗꯣ ꯅꯍꯥꯛꯀꯤ ꯅꯆꯜꯅꯨꯄꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯍꯥꯛꯇꯤ ꯑꯩꯒꯤ ಶ್ꯔꯥꯞꯅ ꯂꯝꯍꯨꯏ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯕꯨꯛꯅꯤꯡ ꯐꯊꯔꯒ ꯈꯨꯔꯝꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯊꯣꯏꯕ ꯃꯨꯅꯤ, ꯑꯗꯨꯝꯅ ꯏꯆꯜꯗ ꯇꯥꯛꯄꯤꯒꯅꯨ꯫ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯑꯉꯥꯡꯅꯤ꯫ ꯇꯥꯛꯄꯤꯌꯨ, ꯃꯍꯥꯛꯅ ꯀꯔꯤ ꯂꯪꯖꯕ ꯊꯕꯛ ꯇꯧꯔꯝꯂꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯏꯆꯜꯅ ꯇꯁꯦꯡꯅ ꯁꯣꯏꯔꯝꯂꯕꯁꯨ ꯏꯆꯜꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯅꯐꯝꯗ ꯁꯤꯟꯅꯖꯒꯦ꯫
ꯃꯍꯥꯛꯄꯨ ꯍꯥꯟꯅꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛꯇ ꯑꯣꯜꯍꯟꯕꯤꯌꯨ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯇꯥꯅꯤꯡꯂꯕꯗꯤ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯁꯪꯀ꯭ꯔꯇ ꯃꯨꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯑꯩꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯃꯙꯨꯃꯇꯤꯒꯤꯗꯃꯛꯇ ꯑꯩꯅ ꯆꯍꯤ 15 ꯆꯨꯞꯅ ꯇꯄꯁ꯭ꯌꯥ ꯀꯥꯏꯗꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯍꯥꯛꯀꯤ ꯅꯆꯜ ꯅꯨꯄꯤꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯊꯨꯒꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯙ꯭ꯌꯥꯟꯁꯨ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯥꯅ ꯇꯧꯖꯕ ꯊꯕꯛꯀꯤ ꯃꯍꯩ ꯃꯁꯥꯅ ꯐꯪꯖꯕꯅꯤ꯫ ꯃꯨꯅꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯕꯤꯌꯨꯗꯣ ꯑꯊꯣꯏꯕ ꯃꯨꯅꯤ, ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯜ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯤꯑꯣꯏꯅ ꯄꯣꯛꯄ ꯃꯄꯣꯛ ꯍꯥꯏꯕꯁꯦ ꯂꯥꯟꯗꯕ ꯉꯝꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯉꯥꯛꯄꯤ ꯍꯩꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯙꯔꯃꯅꯤꯁꯨ ꯍꯥꯏꯅꯩ꯫ ꯇꯥꯛꯄꯤꯌꯨ ꯃꯨꯅꯤ, ꯋꯥꯐꯝ ꯑꯁꯦ ꯂꯥꯜꯂꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ? ꯋꯥꯈꯜ ꯂꯩꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯣ ꯅꯦꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ꯫ ꯏꯄꯥ, ꯆꯩꯅꯥ ꯑꯗꯨꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯑꯊꯣꯏꯕ ꯃꯨꯅꯤ, ꯄꯥꯎꯈꯨꯝ ꯑꯗꯨ ꯅꯠꯇꯦ ꯅꯆꯥꯅ ꯄꯥꯝꯖꯕ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯆꯟꯕꯨ ꯀꯟꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯠꯇꯗꯤ ꯇꯥꯛꯄꯤꯌꯨ꯫ ꯃꯨꯅꯤ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯔꯣ ꯔꯥꯖꯟ, ꯑꯩ ꯍꯥꯏꯔꯒꯦ꯫ ꯃꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯁ꯭ꯔꯥꯞ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕ ꯌꯥꯗꯦ꯫ ꯇꯧꯕꯗꯕꯨ ꯅꯍꯥꯛꯅ ꯄꯣꯠꯂꯝ 3ꯈꯛ ꯑꯩꯉꯣꯟꯗ ꯀꯠꯄ ꯉꯝꯂꯕꯗꯤ ꯅꯆꯜꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯑꯊꯣꯏꯕ ꯃꯨꯅꯤ, ꯄꯣꯠꯂꯝ 3 ꯑꯗꯣ ꯀꯔꯤꯅꯣ ꯇꯥꯛꯄꯤꯌꯨ꯫ ꯃꯨꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯤꯃꯥꯂय ꯆꯤꯡꯊꯛꯇ ꯂꯩꯕ ꯄꯔꯥꯖꯣꯏ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯈꯔ, ꯑꯅꯤꯁꯨꯕꯗ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯁꯪꯒꯣꯝ, ꯑꯗꯨꯒ 3ꯁꯨꯕ ꯄꯣꯠꯂꯝ ꯑꯁꯦ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯂꯣꯏ꯫ ꯑꯊꯣꯏꯕ ꯃꯨꯅꯤ, ꯇꯥꯛꯄꯤꯌꯨ 3ꯁꯨꯕ ꯄꯣꯠꯂꯝ ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯕꯅꯣ? 3ꯁꯨꯕ ꯄꯣꯠꯂꯝ ꯑꯗꯨꯗꯤ ꯁꯨꯟꯗꯔꯕꯥꯟꯒꯤ ꯁꯨꯔꯨꯡꯗ ꯂꯩꯕꯤ ꯄꯨꯇꯅꯥ ꯍꯤꯡꯆꯥꯕꯤꯒꯤ ꯁꯝꯂꯥꯡ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ 3 ꯑꯁꯤꯕꯨ ꯂꯩꯔꯕꯗꯤ ꯅꯆꯜ ꯅꯨꯄꯤꯒꯤ ꯂꯝꯍꯨꯏꯒꯤ ꯁꯛꯇꯝꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯁꯪꯀꯔꯇ ꯃꯨꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯧ ꯍꯥꯏꯗꯨꯅ ꯊꯧꯖꯥꯟꯕꯤꯔꯝꯃꯤ꯫ ꯒꯣꯄ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔ ꯀꯔꯝꯕ ꯄꯣꯠꯂꯝ ꯍꯥꯟꯅ ꯊꯤꯒꯗꯒꯦ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯄꯔꯥꯖꯣꯏ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯍꯥꯟꯅ ꯂꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯤꯃꯥꯂय ꯆꯤꯡꯈꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡ ꯑꯗꯣ ꯀꯥꯈꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯍꯟꯅꯕ ꯄꯣꯛꯇꯨꯅ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯃꯊꯋꯥꯏ ꯋꯥꯅ ꯐꯝꯂꯤꯉꯩ ꯑꯉꯧꯕ ꯋꯥꯍꯣꯡ ꯑꯃ ꯂꯥꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯔꯥꯖꯀꯨꯃꯥꯔ, ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯅꯅꯤꯡ ꯊꯨꯡꯍꯟꯒꯦ꯫ ꯑꯩꯁꯦ ꯍꯤꯃꯥꯂय ꯆꯤꯡꯁꯥꯡꯒꯤ ꯃꯆꯥꯅꯨꯄꯤ ꯃꯣꯔꯅꯤ ꯀꯧꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯝꯂꯛꯏ, ꯑꯗꯣꯝꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯋꯥꯍꯩꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯃꯅ ꯑꯩꯒꯤ ꯀꯔꯝꯕ ꯑꯔꯨꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ? ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯊꯝꯂꯒꯦ꯫ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯕꯤꯌꯨ, ꯑꯩꯒꯤ ꯏꯒꯨꯜ ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ꯫ ꯑꯔꯨꯕ ꯊꯕꯛ ꯈꯪꯖꯕ ꯄꯥꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄ ꯋꯥꯍꯣꯡꯗꯣ ꯑꯆꯧꯕ ꯁꯥꯃꯨꯒꯨꯝꯅ ꯆꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯛꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯣꯔꯅꯤꯗ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯣ ꯇꯥꯔꯕ ꯃꯇꯨꯡ ꯋꯥꯍꯣꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯅꯒꯟꯗ ꯇꯣꯡꯍꯟꯗꯨꯅ ꯄꯔꯥꯖꯣꯏ ꯇꯨꯔꯦꯜ ꯇꯝꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞꯇ ꯍꯤꯃꯥꯂय ꯆꯤꯡꯊꯛ ꯌꯧꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯂꯨꯄꯥ ꯑꯍꯤꯡꯕ ꯃꯆꯨꯝ ꯏꯁꯤꯡꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯆꯦꯜꯂꯝꯃꯤ꯫ ꯏꯁꯤꯡꯗꯣ ꯎꯔꯨꯕꯗ ꯔꯥꯖꯀꯨꯃꯥꯔ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃꯅ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯏꯁꯤꯡ ꯁꯣꯛꯂꯕꯁꯨ ꯏꯁꯤꯡ ꯈꯨꯗꯤꯡꯃꯛ ꯀꯪꯐꯥꯜ ꯌꯧꯕꯒ ꯍꯦꯛꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯁꯤ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕꯤ ꯄꯔꯥꯖꯣꯏ ꯇꯨꯔꯦꯜ, ꯄꯪꯂꯕ ꯅꯅꯥꯏꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ,
ꯏꯆꯟꯒꯤꯗꯃꯛꯇ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯅꯕꯤꯌꯨ꯫ ꯍꯦ ꯔꯥꯖꯟ, ꯅꯍꯥꯛꯅ ꯏꯁꯤꯡ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯏꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯊꯝꯕꯥꯜ 109 ꯑꯃꯈꯛ ꯂꯪꯊꯕꯤꯔꯒ ꯂꯧꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯔꯥꯖꯀꯨꯃꯥꯔ ꯋꯥꯍꯣꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯊꯝꯕꯥꯜ 109 ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯍꯣꯡꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯁꯨꯡ ꯒꯣꯄ ꯋꯥꯍꯣꯡ ꯃꯊꯛꯇ ꯇꯣꯡꯂꯒ ꯖꯃꯨꯅꯥ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ 109 ꯍꯦꯛꯂꯨꯔꯕ ꯃꯇꯨꯡ ꯄꯔꯥꯖꯣꯏ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯐꯪꯂꯝꯃꯤ꯫ ꯏꯁꯤꯡ ꯐꯪꯂꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯑꯃꯁꯨꯡ ꯒꯣꯄ ꯋꯥꯍꯣꯡ ꯇꯣꯡꯗꯨꯅ ꯁꯨꯟꯗꯔꯕꯥꯟꯒꯤ ꯎꯃꯪꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯏꯅ ꯄꯥꯏꯔꯕ ꯃꯇꯨꯡ ꯁꯥꯃꯨ ꯑꯉꯧꯕꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯊꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯈꯣꯝꯂꯥꯡ ꯈꯔ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯃꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯁꯪꯒꯣꯝꯗꯣ ꯑꯩ ꯄꯤꯒꯦ, ꯇꯧꯕꯇꯕꯨ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯅ ꯎꯃꯪꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯂꯐꯣꯏ ꯄꯥꯝꯕꯤ ꯎꯈꯤꯗ꯭ꯔꯦ꯫ ꯑꯩꯍꯥꯛ ꯂꯐꯣꯏ ꯑꯃꯨꯟꯕ ꯆꯥꯗꯕ ꯀꯨꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯐꯣꯏ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯝꯂꯛꯏ, ꯑꯗꯣꯝꯅ ꯇꯥꯛꯄꯤꯔꯤꯕꯗꯣ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯐꯣꯏ ꯊꯤꯖꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯍꯣꯡ ꯑꯃꯨꯛ ꯇꯣꯡꯗꯨꯅ ꯂꯐꯣꯏ ꯄꯥꯟꯕ ꯃꯐꯝ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡ ꯀꯥꯏꯅꯊꯪꯗ ꯂꯐꯨ ꯍꯧꯐꯝ ꯎꯃꯪ ꯑꯃ ꯊꯦꯡꯅꯗꯨꯅ ꯑꯃꯨꯟꯕ ꯂꯐꯣꯏ ꯂꯧꯎ ꯑꯃ ꯍꯦꯛꯇꯨꯅ ꯁꯥꯃꯨ ꯑꯉꯧꯕꯗ ꯄꯤꯖꯗꯨꯅ ꯁꯪꯒꯣꯝꯁꯨ ꯂꯧꯔꯛꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯠꯂꯤꯕ ꯍꯤꯡꯆꯥꯕꯤꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯅꯨꯡꯖꯥꯎꯅ ꯄꯥꯟꯕ ꯊꯣꯡꯖꯥꯎꯒꯤ ꯑꯀꯣꯏꯕꯗ ꯁꯔꯨ ꯁꯔꯥꯡ ꯀꯌꯥ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯕ ꯎꯔꯝꯃꯤ꯫ ꯁꯨꯔꯨꯡꯒꯤ ꯊꯣꯡꯖꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯟꯕꯒ ꯍꯅꯨꯕꯤ ꯑꯃ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯎꯕꯗ ꯒꯣꯄꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯕꯣ, ꯃꯐꯝ ꯑꯁꯤꯕꯨ ꯄꯨꯇꯅꯥ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯨꯝ ꯅꯠꯇꯕ꯭ꯔꯥ? ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯥꯅꯤ ꯃꯥꯅꯤ ꯏꯁꯨꯁꯥ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯪꯂꯤꯕꯕꯣ? ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯝꯂꯛꯏ, ꯑꯕꯣ, ꯑꯩꯈꯣꯏ ꯄꯨꯇꯅꯥꯒꯤ ꯁꯝꯂꯥꯡ ꯑꯃꯈꯛ ꯅꯤꯖꯒꯦ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯪꯖꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯈꯨꯝꯃꯤ, ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ, ꯃꯗꯨꯗꯤ ꯑꯔꯥꯏꯕ ꯋꯥꯅꯤ꯫ ꯌꯦꯡꯉꯣꯏ, ꯅꯈꯣꯏ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯌꯥꯔꯧ ꯁꯖꯤ ꯀꯁꯇꯨꯔꯤꯒꯤ ꯃꯀꯣꯛ ꯄꯨꯔꯛꯄ꯭ꯔꯥ? ꯃꯗꯨ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯅꯀꯣꯛꯇꯣ ꯁꯩꯒꯥꯏꯔꯒ ꯆꯥꯈꯤꯅꯤ ꯈꯪꯖꯤꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯁꯇꯨꯔꯤ ꯁꯖꯤ ꯊꯤꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯔꯥꯖꯀꯨꯃꯥꯔꯅ ꯀꯁꯇꯨꯔꯤ ꯁꯖꯤ ꯃꯀꯣꯛ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯕꯣ, ꯄꯨꯇꯅꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯔꯥ? ꯃꯍꯥꯛꯀꯤ ꯁꯖꯤ ꯃꯀꯣꯛꯇꯤ ꯄꯨꯔꯛꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯀꯗꯥꯏ ꯀꯗꯥꯏ, ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯣ꯫ ꯍꯅꯨꯕꯤꯒꯤ ꯃꯇꯧꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯍꯅꯨꯕꯤ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕꯅꯤ ꯈꯟꯕ꯭ꯔꯥ? ꯁꯖꯤ ꯃꯀꯣꯛꯁꯤ ꯄꯨꯇꯅꯥ ꯅꯠꯇꯅ ꯄꯤꯕ ꯉꯝꯂꯣꯏ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤ ꯑꯗꯣ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗ ꯍꯤꯡꯆꯥꯕꯤ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯎꯔꯛꯂꯝꯃꯤ, ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯈꯣꯡꯅ ꯊꯣꯡꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯐꯥꯎ ꯋꯥꯔꯤꯡ ꯁꯤꯡꯅꯕ ꯁꯥꯏ꯫ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯝꯌꯣꯠ ꯌꯣꯠꯀꯦ ꯍꯥꯏꯔꯝꯂꯒ ꯃꯈꯌꯥꯠ ꯂꯥꯎꯅ ꯀꯥꯊꯣꯔꯛꯂꯒ ꯃꯈꯨꯠ ꯑꯅꯤꯃꯛ ꯈꯪꯁꯥꯡ ꯁꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯠꯂꯩ ꯊꯨꯅ ꯃꯍꯥꯛꯀꯤ ꯂꯤꯔꯨꯡ ꯂꯧꯊꯣꯛꯂꯒ ꯍꯤꯡꯆꯥꯕꯤꯒꯤ ꯃꯔꯩꯗ ꯇꯦꯟꯅ ꯊꯥꯔꯝꯃꯤ꯫ ꯆꯩꯅꯥ ꯐꯪꯂꯕꯤ ꯍꯤꯡꯆꯥꯕꯤ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯅꯥꯀꯟꯗꯒꯤ ꯒꯣꯄꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯁꯥꯡꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯃꯩꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯤꯔꯝꯗꯥꯏ ꯌꯧꯔꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯁꯝꯂꯥꯡ ꯑꯃ ꯂꯧꯔꯝꯃꯤ ꯑꯃꯁꯨꯡ ꯁꯤꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯕ ꯃꯇꯨꯡ ꯄꯣꯠꯂꯝ ꯁꯨꯗꯨꯅ ꯃꯨꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯠꯂꯝ ꯑꯍꯨꯝ ꯑꯗꯣ ꯃꯨꯅꯤꯗ ꯄꯤꯔꯕꯗ ꯃꯨꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅ ꯍꯤꯗꯥꯛ ꯁꯦꯝꯂꯒ ꯃꯍꯥꯛꯀꯤ ꯑꯁꯤꯕꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ
ꯃꯙꯨꯃꯇꯤꯗ ꯅꯥꯟꯕꯃꯛꯇꯗ ꯃꯙꯨꯃꯇꯤ ꯇꯨꯝꯂꯨꯕ ꯃꯤ ꯑꯃꯒꯨꯝꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯔꯥꯎꯔꯕ ꯃꯨꯅꯤꯅ ꯃꯍꯥꯛꯀꯤ ꯀꯃꯟꯗꯂꯨꯗꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯂꯒ ꯂꯝꯍꯨꯏꯌꯣꯟꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯀꯨꯝꯀꯨꯝꯗ ꯈꯤꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯟꯅꯒꯨꯝꯅ ꯃꯤ ꯑꯣꯜꯂꯛꯇꯨꯅ ꯃꯆꯤꯟ ꯃꯧꯄꯥ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯃꯨꯅꯤꯅ ꯋꯥꯍꯣꯡ ꯑꯗꯨꯕꯨ ꯀꯃꯟꯗꯂꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯈꯤꯛꯄ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯋꯥꯍꯣꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯤ ꯍꯤꯃꯥꯂꯌꯒꯤ ꯃꯃꯣꯝꯂꯣꯏ ꯃꯣꯔꯅꯤꯁꯨ ꯃꯍꯥꯛꯀꯤ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ ꯋꯥꯍꯣꯡꯗꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯣꯟꯊꯣꯛꯂꯦꯗꯣ꯫ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯪꯖꯔꯨꯗꯨꯅ ꯋꯥꯍꯣꯡ ꯑꯣꯟꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯖꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯔꯦ꯫ ꯏꯆꯥꯁꯤꯡꯒꯤ ꯃꯄꯥꯟꯗꯒꯤ ꯅꯃꯥꯏꯕꯦꯝꯃ ꯃꯙꯨꯃꯇꯤꯁꯨ ꯑꯅꯥꯕ ꯂꯥꯏꯑꯣꯡ ꯐꯕ ꯉꯝꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯄꯨꯟꯅ ꯅꯁꯥꯒꯤ ꯅꯔꯝꯗ ꯍꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯀꯔꯃ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯃꯣꯔꯅꯤꯒ ꯂꯨꯍꯣꯡꯂꯣ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯄꯥꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯕ ꯂꯣꯏꯔꯒ ꯔꯥꯖꯀꯨꯃꯥꯔ ꯀꯔꯃ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯃꯣꯔꯅꯤ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫